Chanu manem chatkrabada numidangi thaba inkhang losilli. Tanja aduda tomthin nganbasu thabang mafamdagi halaktuna imungda changlaami. Mahakna ka yawrakpada chanudu leiba uraktabada thabak chatlubagi waraba maithong aduda ite thaduna pangliba mamit aniduna koileleduna yengaga khonjaw thadaduna chanubu tanaba kawrakami. Chanusu kawrakliba du ta aduna khumlaklami. Tare yambo lae. Tomthin nganbasu nukmi ga tawduna pulliba tare du makhut yetna khara chingthokduna dongliba khunguptu lothokna famungda famli. Chanusu makhutta fadi ama paiduna toithokna chalami. Yambo kayam kuiraga lakpa aidi tahodri. Hairakliba wadada tomthin nganbana makha taraami. Kai chalugi nangbo aina thabak suganu haiba natroba. Thabak kaisu suba nattida sandhya aurakpasida kaino sum loisilmaneba. Hodo thabak natroba do haima sibu thabak loyambo yarase ado aina halakpada nang kada leiram yadraba. Haima yambo ai sandhya gi thabak tawrubani haiba sidabu kada mu phamdan leigadro. Hodo boba ai halani khangadi leiramu yadro. Ho leiramdraba natro yare. Asi haina nokli chanu tomthin nganbasu chanubu makut khudangda paiduna magi manakta chingsinduna tapna nushiraba khonjelda hairaklami. Thabak ka wan halakpasida nangdi nusibi maithongse uragadi hekta phaba ahwaba pumbase chanusu oina jana hairaklami. Hojikti pharaba natro urabanina. Hojikpudi phare awaba chokthaba pumba loina phagreda. Hantakti chanudu maithong makalamna noklaklami. Matawadura tomthin nganbana hanglaklami. Koidorage thawai doktana noiduna. Hodoro aina yamungki awaba pumba phahanbanina aise yamungi energy sungnaba energy booster tariduna adugino ini kaino. Hoine nangdegi energy booster suni. Ichaki mamasu. Asi haina wadu loidringai chanuna khakta thalaklami. Yambo imasido ngasalambe. Tomthin nganbasu mama palakpaduda hairaklami. Kai haibalami ba babungdo masa ngamde hai aduda aina horen nungdangdo lake yambungga haiki. Phare nangna dum haikrade chatlase. Hoi aisu ngasidi babungna pamjaba kengoido kangsoi ama tawraga khajin kanghoga ngawraga pubinaba na aisa sat loisalluki. Hoi loisallu. Mapuroibana hairibadu tana chanu moigi kada leiriba filter dagi ising glass ama fajana yaduna mapuroibada piraklami. Seyamu kada asi haina lawduna tomthin nganbasu ising do thakli. Chanusu kadu dagi amuk thokki. Pungsu tare taraklaba matam adudani. Chanu chaktu loiraklaga yumyai katamna lai. Arkesu file khara puthokduna laptop tuda tawduna kaino khara yengi. Chanu praprap laklaga safana kanduda phamthaduna hairaklami. Yambo chak loire saringeda charsira natraga halaga chasira. Hairakliba waduda arkesu yengaktuna hairaklami. Ada puna dum charsu yakini. Hoi aduna fadra yambo adudi ai chakse achoba mathol ahomuk suba hot case ani semagi. Hoi adumai tawr. Asi haiduna chanusu chakhomda amuk changki. Ngaihaki matung chanusu pugadaba singdu loiraga matungda mapuroibada hairaklami. Yambo loibirabra aidi loire chatnaga tawrase pungse thingjinkhradi pharak tarnieba. Tomthin nganbasu magi thabakta loisillaga yumda sum leibagi fizolda aduma karisu loisindana gari ki sodu paidana tholaklami. Lao ai gari mamai leiramagi. Sigi hot case ani sisu hapchalamagi. Hoi yambo. Asi haiduna tomthin nganbasu thoki hot case ani duga tawduna. Chanusu ngasaidagi mana setliba yungi fizolda fanek mukagi violet machuda amubana das mahal hakpa ama setuna fisu maduga manaba machuda sweet tawduna aduma tholaklami.
ꯇꯝꯊꯤꯟꯉꯥꯟꯕꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯂꯤꯕ ꯆꯅꯨꯕꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯇꯝꯊꯤꯟꯉꯥꯟꯕ ꯅꯥꯀꯟꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯃꯈꯨꯠꯅ ꯂꯥꯝꯃꯒ ꯃꯅꯨꯡꯗꯒꯤ ꯍꯥꯡꯗꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯗ ꯆꯅꯨꯁꯨ ꯌꯥꯎꯔꯛꯂꯕꯗꯨꯅ ꯍꯥꯡꯂꯤꯕ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯊꯣꯡꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯌꯥꯔꯕꯣ ꯊꯧꯔꯒꯦ? ꯍꯣꯏ ꯌꯥꯝꯕꯣ, ꯌꯥꯔꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯕꯦꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯒꯥꯔꯤꯅ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯎꯔꯤꯄꯣꯛ ꯄꯂꯦꯝ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯍꯥꯏꯖꯤꯟꯐꯝꯗꯨꯗ ꯆꯅꯨꯅ ꯈꯥꯝꯈꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯌꯥꯝꯕꯣ, ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯑꯃ ꯊꯣꯡ ꯑꯃꯈꯛ ꯍꯥꯡꯉꯤꯁꯤꯗꯒꯤ ꯀꯩꯀꯩ ꯄꯥꯕꯨꯡꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯌꯦꯡꯉꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯈꯥꯝꯃꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯧꯔꯨꯔꯁꯦ, ꯅꯨꯡꯗꯥꯡꯁꯤꯗ ꯅꯊꯟꯇ꯫ ꯍꯣꯏ ꯌꯥꯝꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯃꯈꯥꯏ ꯇꯥꯔꯛꯂꯕꯅꯤꯅ ꯂꯝꯖꯥꯎ ꯃꯆꯤꯟꯗꯨꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟ 4-5ꯃꯨꯛꯇꯨ ꯑꯅꯝꯕꯅ ꯂꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯃꯈꯛ ꯊꯣꯡꯗꯨ ꯂꯣꯜꯂꯝꯗꯥꯏꯒꯤ ꯈꯖꯤꯛꯈꯛ ꯍꯥꯡꯉꯤꯕꯗꯨꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯑꯥꯔ.ꯀꯦ ꯑꯃꯗꯤ ꯆꯅꯨꯁꯨ ꯗꯨꯀꯥꯟꯗꯨ ꯌꯧꯔꯛꯂꯗꯨꯅ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯃꯊꯪ ꯌꯦꯡꯉꯤ꯫ ꯑꯉꯥꯡ ꯂꯩꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯍꯟ ꯑꯣꯏꯔꯛꯄꯒ ꯆꯥꯕ ꯈꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯆꯅꯨꯅ ꯈꯪꯅ ꯁꯨꯒꯔ ꯐ꯭ꯔꯤꯒꯤ ꯕꯤꯁꯀ꯭ꯋꯤꯠꯇꯨ ꯄꯦꯀꯦꯖ 6ꯃꯨꯛ ꯂꯧꯗꯨꯅ ꯑꯇꯩꯅ ꯉꯁꯥꯏ ꯁꯟꯙ꯭ꯌꯥꯗ ꯃꯌꯥꯡꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯍꯥꯏꯕ ꯕꯦꯀꯔꯤꯁꯤꯡꯗꯨ ꯈꯔ ꯂꯧꯗꯨꯅ ꯍꯣꯔꯂꯤꯛꯁ 2 ꯑꯃꯒ ꯂꯧꯁꯤꯟꯗꯨꯅ ꯑꯥꯔ.ꯀꯦꯅ ꯑꯇꯥꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ガリꯗꯨꯅ ꯊꯧꯔꯛꯄꯅ ꯑꯍꯥꯡꯕ ꯒꯣꯂꯥꯏ ꯊꯦꯛꯂꯒ ꯂꯩꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯆꯥꯎꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯒꯦꯠ ꯄꯥꯜꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯣꯔꯣꯟ ꯈꯣꯡꯉꯤ꯫ ꯒꯦꯠ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯃꯈꯣꯜ ꯇꯥꯕꯗ ꯑꯗꯨꯃꯛ ꯈꯪꯉꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕꯁꯤ ꯌꯨꯝꯁꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯥꯔ.ꯀꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯁꯨ ꯇꯍꯥ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯒꯦꯠꯇꯨꯕꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯍꯧꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯥꯝꯈ꯭ꯔꯕꯗ ꯆꯅꯨ ꯑꯃꯗꯤ ꯑꯥꯔ.ꯀꯦ ꯄꯨꯂꯞ ꯀꯨꯝꯂꯛꯇꯨꯅ ꯏꯃꯨꯡ ꯇꯝꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯕꯦꯅꯨ ꯃꯆꯥ ꯃꯃꯧ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯅꯣꯏ ꯊꯦꯡꯉꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯕꯅꯤ, ꯑꯗꯨꯒ ꯂꯥꯛꯑꯕꯣꯏꯔꯦ, ꯐꯔꯦ꯫ ꯍꯣꯏ ꯏꯃꯥꯁꯤ, ꯆꯥꯛꯁꯨ ꯄꯨꯂꯞ ꯄꯨꯔꯛꯑꯦ, ꯁꯤꯗ ꯄꯨꯟꯅ ꯆꯥꯔꯁꯦꯅ꯫ ꯐꯔꯦ, ꯁꯤꯗ ꯄꯨꯟꯅ ꯆꯥꯔꯁꯤ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯌꯨꯝꯌꯥꯏꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯆꯪꯉꯛꯇꯨꯅ ꯐꯝꯂꯤ꯫ ꯑꯥꯔ.ꯀꯦꯅ ꯍꯥꯟꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯃꯥ, ꯄꯥꯕꯨꯡꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯏꯕꯨꯡꯉꯣ, ꯑꯍꯜ ꯂꯥꯏꯑꯣꯡ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯍꯦ, ꯀꯗꯥꯏ ꯏꯕꯦꯝꯃ, ꯏꯃꯥꯁꯤꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤ, ꯆꯥꯛꯇꯨ ꯅꯀꯨꯁꯨ ꯆꯥꯅꯕ ꯁꯦꯝꯃꯨꯔꯁꯤ, ꯑꯇꯩ ꯆꯥꯛꯊꯣꯡꯕꯤ ꯂꯩꯔꯤꯗꯨꯒ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥꯁꯤ, ꯑꯆꯥꯄꯣꯠꯁꯤꯗꯤ ꯏꯃꯥꯁꯤꯅ ꯊꯝꯖꯤꯟꯕꯤꯔꯣ, ꯄꯥꯕꯨꯡꯒꯤ ꯁꯨꯒꯔ ꯐ꯭ꯔꯤ ꯌꯥꯎꯔꯛꯄꯅꯦ꯫ ꯀꯗꯥꯏ, ꯐꯔꯦ, ꯏꯕꯨꯡꯉꯣ ꯅꯄꯥꯁꯨ ꯀꯧꯔꯛꯀꯦ꯫ ꯏꯃꯥ, ꯀꯧꯔꯨꯔꯅꯨ, ꯑꯩ ꯆꯪꯉꯒꯦ ꯄꯥꯕꯨꯡꯒꯤ ꯀꯥꯗ ꯑꯣꯏꯅ꯫ ꯍꯣꯏ, ꯆꯪꯉꯨꯔꯣ, ꯏꯃꯥ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯅꯨꯒ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦꯀꯣ꯫ ꯑꯧ, ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯥꯔ.ꯀꯦꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯑꯗꯣꯝꯅ ꯃꯅꯤ ꯃꯃꯧ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯑꯥꯔ.ꯀꯦ ꯃꯄꯥꯕꯨꯡꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯛꯇꯨꯅ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ, ꯅꯁꯥꯗꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯀꯦ ꯇꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯥꯔ.ꯀꯦꯅ ꯃꯄꯥꯕꯨ ꯇꯞꯅ ꯍꯧꯒꯠꯍꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯏꯕꯨꯡꯉꯣ, ꯏꯄꯥ ꯀꯔꯤꯁꯨ ꯍꯦꯟꯅ ꯅꯥꯕ ꯅꯠꯇꯦꯗ, ꯅꯃꯥꯅ ꯀꯔꯤꯕꯨ ꯍꯥꯏꯒꯦꯅꯦ? ꯏꯃꯥꯅꯗꯤ ꯄꯥꯕꯨꯡꯁꯦ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯦ ꯍꯥꯏꯕ꯫ ꯁꯣꯟꯕꯕꯨ ꯁꯣꯜꯂꯤꯕꯅꯤ ꯏꯕꯨꯡꯉꯣ, ꯏꯁꯥꯁꯦ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯕꯣ꯫ ꯄꯥꯕꯨꯡꯕꯨ ꯀꯔꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯤꯅꯣꯅꯦ? ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯦ, ꯈꯪꯅ ꯅꯨꯡꯉꯥꯏꯕ ꯈꯟꯗꯨꯅ ꯂꯩꯕ ꯃꯇꯝꯁꯤꯗ꯫ ꯍꯥꯏ, ꯃꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯅꯤꯁꯤꯕꯨ ꯃꯁꯨ ꯑꯃꯠꯇ ꯎꯍꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯅ ꯑꯣꯠꯇꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯍꯟꯗꯣꯏꯅꯣ ꯅꯪꯕꯣ? ꯄꯥꯕꯨꯡ, ꯏꯁꯨꯗꯨ ꯎꯗ꯭ꯔꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯈꯥꯡꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯦꯅꯦ ꯅꯪꯕꯣ, ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯤꯅ ꯌꯨꯝ ꯀꯩ ꯄꯥꯟꯅꯔꯤꯕꯁꯤ ꯃꯆꯥ ꯃꯁꯨꯒꯤꯅꯤꯅꯦ꯫
ꯅꯪꯅ ꯅꯆꯥꯗꯨ ꯂꯩꯔꯕ ꯃꯇꯝꯗ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅ ꯏꯆꯥꯒꯤ ꯃꯐꯝ ꯑꯃꯗꯤ ꯈꯪꯍꯧꯔꯦꯀꯣ ꯍꯥꯏꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯈꯤꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ. ꯍꯣꯏꯁꯦ ꯕꯥꯕꯨ, ꯅꯆꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯗꯣ ꯁꯣꯏꯗꯅ ꯊꯨꯡꯅꯕ ꯍꯣꯠꯅꯔꯒꯦꯕ. ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ. ꯅꯁꯥꯗꯣ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯅꯤ. ꯑꯗꯨꯏ ꯃꯍꯨꯠ ꯅꯃꯧ ꯅꯨꯄꯤꯅ ꯄꯥꯕꯨꯡꯅ ꯄꯥꯝꯖꯕ ꯀꯦꯡꯒꯣꯏ ꯀꯥꯡꯁꯣꯏ ꯑꯃꯒ ꯈꯖꯤꯡ ꯀꯥꯡꯉꯧ ꯇꯧꯗꯨꯅ ꯄꯨꯔꯛꯄꯅꯤ. ꯑꯩꯈꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯂꯩꯔꯨꯔꯁꯦ ꯕꯥꯕꯨ. ꯆꯥꯎꯔꯦꯜꯗꯨ ꯍꯟꯗꯛꯇꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯏ. ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯕꯦꯅꯨ ꯑꯃꯗꯤ ꯆꯅꯨꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯆꯥꯛꯊꯣꯡꯕꯤꯁꯤꯡ ꯑꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯑꯇꯩꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯆꯅꯨ ꯃꯀꯨ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ, ꯄꯥꯕꯨ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯉꯁꯤꯅꯦ ꯅꯃꯧꯅ ꯊꯣꯡꯂꯤꯕꯁꯦ ꯆꯥꯔꯒ ꯂꯣꯏ ꯐꯔꯗꯕꯅꯦ. ꯂꯥꯛꯑꯣꯁꯦ ꯄꯥꯕꯨ. ꯑꯁꯤ ꯍꯥꯏꯅ ꯆꯅꯨꯅ ꯃꯀꯨꯕꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯆꯥꯛꯇꯨ ꯆꯥꯅꯕ ꯍꯥꯏꯗꯅ ꯀꯣꯝꯄꯥꯛ ꯃꯆꯥꯗꯨꯗ ꯍꯥꯟꯅ ꯈꯨꯠꯇꯨ ꯍꯥꯝꯍꯜꯂꯤ. ꯑꯥꯔꯀꯦꯁꯨ ꯆꯅꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤ. ꯃꯔꯝꯗꯤ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯆꯅꯨꯅ ꯃꯀꯨ ꯑꯃꯗꯤ ꯃꯅꯦꯝꯕꯨ ꯂꯨꯅ ꯇꯧꯕꯁꯤ. ꯃꯍꯥꯛꯅ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯥꯔꯀꯦꯅ ꯐꯅ ꯃꯤꯔꯥꯏꯗꯨꯅꯁꯨ ꯆꯅꯨꯅꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯖꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯍꯜ ꯑꯅꯤꯅꯤ. ꯑꯁꯨꯝꯅ ꯃꯅꯦꯝ ꯃꯀꯨ ꯃꯆꯥ ꯃꯃꯧ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ, ꯆꯠꯅꯕ ꯌꯥꯕ ꯆꯠꯅꯕ ꯌꯥꯗꯕ, ꯑꯣꯏꯕ ꯌꯥꯕ ꯑꯣꯏꯕ ꯌꯥꯗꯕ ꯇꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯀꯦ ꯑꯃꯗꯤ ꯆꯅꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯉꯁꯤ ꯆꯠꯈꯤ, ꯍꯌꯦꯡ ꯆꯠꯈꯤ, ꯊꯥ ꯑꯃꯃꯨꯛꯇꯤ ꯍꯧꯈꯤ. ꯃꯇꯝꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯑꯥꯔꯀꯦ ꯆꯅꯨꯒꯤ ꯅꯨꯡꯁꯤ ꯃꯍꯩ ꯀꯨꯝꯊꯥ ꯂꯦꯞꯂꯛꯂꯦ. ꯃꯗꯨꯗ ꯑꯥꯔꯀꯦꯁꯨ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯗ ꯊꯕꯛ ꯑꯅꯝꯕ ꯁꯤꯟꯅꯗꯨꯅ ꯌꯨꯝꯗꯒꯤ ꯀꯌꯥ ꯍꯦꯟꯗꯣꯛꯇꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇꯗ ꯂꯩꯔꯕꯅꯤ. ꯑꯗꯨꯕꯨ ꯖꯨꯂꯤꯁꯨ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯥꯔꯀꯦ ꯐꯥꯏꯅꯥꯟꯁ ꯀꯝꯄꯅꯤꯗ ꯂꯥꯛꯂꯝꯃꯤ. ꯀꯝꯄꯅꯤꯒꯤ ꯃꯅꯨꯡꯗ ꯆꯨꯝꯅ ꯆꯤꯌꯔꯃꯦꯟ ꯀꯩꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯃꯥꯕꯨ ꯎꯍꯧꯕ ꯁ꯭ꯇꯥꯐꯁꯤꯡꯅꯗꯤ ꯆꯤꯕꯣꯟ ꯁꯣꯟꯅꯍꯧꯔꯤ. ꯀꯩꯅꯣ ꯁꯥꯔꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯂꯥꯛꯏꯁꯤꯅ? ꯑꯗꯨꯅꯤ ꯁꯥꯔꯁꯦ ꯅꯨꯄꯤ ꯊꯤꯔꯦꯁꯨ ꯈꯪꯉꯤꯕ, ꯌꯥꯝ ꯉꯝꯃꯤꯗ. ꯇꯨꯕꯨ ꯇꯨꯀꯠꯆꯩꯅꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯂꯨꯗꯕꯁꯤꯕꯣ. ꯈꯪꯗ꯭ꯔꯦ ꯃꯣꯏ ꯌꯥꯅ ꯇꯧꯔꯤꯅꯤ. ꯍꯣꯏꯗ, ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯇꯥꯕꯅꯤ. ꯑꯁꯤ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯉꯥꯡꯅꯔꯤ. ꯑꯗꯨꯕꯨ ꯖꯨꯂꯤꯗꯤ ꯃꯗꯨꯕꯨ ꯍꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯅ ꯂꯥꯛꯄꯅ ꯑꯥꯔꯀꯦꯒꯤ ꯀꯥꯗꯨꯗ ꯌꯧꯔꯗꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯃꯅꯨꯡ ꯆꯪꯉꯛꯇꯨꯅ ꯀꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯤꯠ ꯑꯔꯥꯎꯕ ꯅꯤꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯑꯥꯔꯀꯦꯒꯤ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯊꯤꯔꯤ. ꯇꯦꯕꯜꯗ ꯌꯥꯎꯔꯤꯕ ꯗ꯭ꯔꯣꯋꯔꯗꯨꯁꯨ ꯍꯥꯡꯂꯒ ꯀꯔꯤ ꯌꯥꯎꯔꯤꯕ ꯍꯥꯏꯅ ꯆꯦꯛꯁꯨ ꯇꯧꯔꯤ. ꯑꯃꯨꯛꯁꯨ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯁꯇ ꯌꯥꯎꯔꯤꯕ ꯗ꯭ꯔꯣꯋꯔ ꯑꯗꯨꯗ ꯔꯦꯗ ꯀꯂꯔꯅ ꯀꯚꯔ ꯇꯧꯔꯤꯕ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ. ꯐꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯔꯨꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯥꯎꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛ ꯃꯦꯔꯤꯌꯦꯖꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯎꯕꯗ ꯖꯣꯂꯤ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛꯇꯪ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯐꯥꯏꯜ ꯑꯇꯩ ꯃꯥꯅ ꯆꯥꯏꯔꯤꯕ ꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯒ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯀꯥꯗꯨ ꯇꯝꯅ ꯑꯥꯔꯀꯦꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯃꯥꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯒ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯖꯗꯕꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯕꯨ ꯆꯪꯉꯛꯄ ꯉꯥꯏꯔꯤ. ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯁꯨ ꯀꯥꯗꯨ ꯆꯪꯂꯛꯄꯗ ꯖꯣꯂꯤꯅ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤ ꯊꯕꯛꯀꯤ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯀꯝꯄꯅꯤ ꯂꯥꯛꯇꯕ ꯍꯞꯇꯥ ꯑꯃꯃꯨꯛ ꯁꯨꯔꯦ. ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯅꯝꯕ ꯌꯦꯡꯁꯤꯟꯖꯔꯦ. ꯑꯗꯨꯅ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯤꯒꯦ? ꯌꯥꯝ ꯊꯥꯖꯗꯅ ꯁꯥꯔꯒꯤ ꯀꯥꯗ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ? ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ. ꯑꯁꯣꯝꯗ ꯁ꯭ꯇꯥꯐ ꯑꯃꯒ ꯊꯕꯛ ꯑꯃꯒꯤ ꯄ꯭ꯔꯣꯖꯦꯛꯇ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯖꯨꯂꯤꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯣꯍꯣ, ꯑꯩꯗꯤ ꯑꯥꯔꯀꯦ ꯂꯥꯛꯄꯣꯏ ꯅꯤꯡꯗꯅ ꯃꯥ ꯑꯇꯣꯞꯄ ꯃꯤꯇꯤꯡꯒꯨꯝꯕ ꯊꯣꯛꯑꯝꯒꯗ꯭ꯔꯥꯅ ꯁꯤꯗ ꯁꯨꯝ ꯐꯝꯂꯝꯕꯅꯤ. ꯍꯣꯏ ꯐꯔꯦ, ꯑꯗꯣ ꯃꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦ. ꯍꯣꯏ ꯐꯅꯤ ꯑꯗꯨꯗꯤ. ꯑꯗꯣ ꯀꯝꯄꯅꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯔꯔꯣꯏꯒꯦ. ꯌꯥꯔꯅꯤ ꯊꯤꯟꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯅ ꯖꯨꯂꯤꯗꯨ ꯒꯝ ꯆꯠꯈꯤ. ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤꯕ ꯖꯨꯂꯤꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ
ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯟꯇꯦꯛ ꯂꯤꯁꯇꯨꯗ ꯌꯥꯎꯔꯤꯕ ꯁꯔꯇꯞ ꯊꯤꯟꯒꯥꯟꯕ ꯀꯣꯂꯤꯡ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯤ꯫ ꯁꯣꯝꯗ ꯑꯥꯔꯀꯦꯁꯨ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯞ ꯑꯆꯧꯕ ꯑꯃꯗ ꯐꯩꯖꯨꯞ ꯍꯥꯞꯇꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯇꯞ ꯑꯗꯨꯗ ꯀꯥꯔꯒ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯁꯨꯔꯤꯉꯩ ꯃꯥꯒꯤ ꯄꯦꯟ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯑꯥꯔꯀꯦꯁꯨ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯤꯕꯗꯨ ꯇꯣꯛꯇꯨꯅ ꯐꯣꯟꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯩ ꯂꯩꯔꯒꯦ? ꯁꯔ, ꯖꯨꯂꯤꯗꯤ ꯁꯔ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯃꯤꯇꯤꯡ ꯔꯨꯝꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯁꯔꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯁꯔꯕꯨ ꯎꯅꯅꯤ ꯍꯥꯏꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯍꯪꯕꯗ ꯌꯥꯔꯅꯤ ꯁꯥꯔ ꯂꯥꯛꯇ꯭ꯔꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯄꯥꯈꯠꯀꯨꯝ ꯏꯇꯧ ꯇꯧꯕ ꯑꯃꯗꯤ ꯎꯕ ꯐꯪꯉꯤ꯫ ꯑꯥꯔꯀꯦꯁꯨ ꯇꯥꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯨꯔꯤꯕꯗꯨ ꯂꯦꯞꯇꯅ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯀꯩ ꯂꯩꯒꯦꯗꯣ ꯑꯗꯣ ꯅꯪꯅ ꯈꯔꯗꯤ ꯌꯦꯡꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯐꯅꯤ ꯁꯔ, ꯑꯩꯁꯨ ꯐꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯀꯦꯗꯤ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡ ꯃꯈꯣꯡ ꯑꯗꯨꯅꯁꯨ ꯁꯨꯕ ꯂꯦꯞꯂꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯆꯅꯨ ꯊꯥ 1 ꯃꯈꯥꯏ ꯈꯛ ꯆꯪꯉꯛꯇ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯀꯌꯥ ꯋꯥꯕ ꯑꯣꯏꯗ꯭ꯔꯤꯕꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯗꯕꯅ ꯃꯄꯨꯔꯣꯏꯕꯅ ꯃꯈꯨꯠꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠ, ꯃꯃꯤꯠꯅ ꯃꯈꯥꯗ ꯌꯦꯡ, ꯃꯈꯣꯡ ꯑꯗꯨꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯨꯔꯗꯨꯅ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯀꯟꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯑꯥꯔꯀꯦꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯨꯔꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯛꯂꯛꯄꯗꯨꯗ ꯇꯥꯕꯗ ꯋꯥꯈꯜꯒ ꯆꯥꯏꯈꯤꯗꯨꯅ ꯊꯣꯡꯖꯤꯟꯔꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯇꯨꯅ ꯆꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯂꯛꯄꯗꯨꯗ ꯅꯣꯛꯄ ꯊꯤꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯌꯥꯝꯕꯣ ꯇꯧꯔꯤꯗꯨꯕꯣ? ꯕ꯭ꯂꯥꯡꯀꯦꯠꯇꯤ ꯃꯤ ꯀꯧꯔꯒ ꯁꯨꯍꯜꯂꯁꯨ ꯌꯥꯏ, ꯑꯩꯅ ꯌꯥꯗ꯭ꯔꯕꯅꯤꯅ, ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯌꯥꯝ ꯍꯩꯕ ꯁꯥꯗꯅ ꯁꯨꯔꯤꯅꯦꯕ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯅꯥꯏꯅꯅꯦ ꯍꯩꯕꯒꯤꯅꯤ ꯁꯨꯖꯔꯤꯁꯦ, ꯍꯩꯇ꯭ꯔꯒꯕꯨ ꯁꯨꯒꯗ꯭ꯔꯣ? ꯌꯥꯝꯕꯨꯡ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕꯁꯤ ꯁꯨꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯍꯩ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯁꯨꯔꯛꯇ꯭ꯔꯁꯨ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯩꯕꯗꯣ꯫ ꯌꯥꯝꯕꯣ, ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯑꯗꯣ ꯂꯥꯛꯑꯣ, ꯑꯩ ꯃꯤ ꯀꯧꯔꯒ ꯁꯨꯍꯟꯒꯦꯕ, ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒ ꯆꯥꯛꯈꯨꯝꯗ ꯑꯆꯥꯄꯣꯠ ꯁꯦꯝꯃꯨꯁꯦꯕ꯫ ꯑꯣ, ꯂꯥꯛꯆꯔꯒꯦ ꯏꯕꯦꯝꯃ, ꯃꯤꯅ ꯑꯩꯁꯦ ꯄꯨꯔꯥ ꯆꯨꯔꯦ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯔꯁꯅꯨ꯫ ꯂꯣꯏꯔꯦꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯤꯅ꯫ ꯂꯥꯛꯑꯣꯀꯣ ꯌꯥꯝꯕꯣ, ꯑꯩ ꯆꯠꯂꯝꯃꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯐꯖ ꯆꯠꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯇꯨꯅ ꯑꯥꯔꯀꯦꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯁꯨꯔꯝꯕꯗꯨ ꯊꯅꯝꯂꯒ ꯃꯈꯣꯡ ꯑꯗꯨ ꯏꯁꯤꯡꯅ ꯆꯥꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯦꯁꯣꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯃꯊꯟꯇ ꯍꯪꯖꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯕ ꯀꯧꯕꯁꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯟꯗꯔꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯟꯗꯛ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯂꯩꯕꯁꯤ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯊꯥ 2ꯃꯨꯛꯁꯤ ꯇꯥꯃꯣꯅ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯦꯁꯣ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯅꯪ ꯅꯊꯧ ꯇꯧꯔꯨꯔꯣ꯫ ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯗꯦꯕꯣ? ꯑꯩꯅ ꯋꯥ ꯍꯪꯕꯒꯁꯦ ꯌꯥꯗ꯭ꯔꯕꯣ ꯍꯥ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯇꯨ ꯑꯍꯟꯗꯨ ꯅꯤꯡꯁꯤꯡꯂꯤꯔꯕ? ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯁꯣ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯑꯩꯒꯤ ꯏꯅꯥꯁꯤꯗ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯅꯪꯒꯤ ꯅꯆꯦꯅꯤ, ꯃꯁꯤ ꯀꯥꯎꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯦꯁꯣ ꯆꯠꯈꯤ꯫ ꯁꯨꯟꯗꯔꯤꯁꯨ ꯃꯈꯨꯠꯅ ꯐꯨꯔꯝꯂꯤꯕ ꯈꯖꯥꯏ ꯅꯥꯀꯟꯗꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯀꯦꯁꯣꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯕ ꯁꯥꯏ꯫ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯒ ꯈꯨꯠ ꯐꯥꯎꯕ ꯊꯥꯗꯅ ꯅꯪꯅꯁꯨ ꯍꯧꯖꯤꯛꯇꯗ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯠ ꯊꯥꯕ ꯁꯥꯏ꯫ ꯅꯪ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯍꯅꯨꯕ? ꯑꯁꯤ ꯍꯥꯏꯅ ꯁꯨꯟꯗꯔꯤꯒꯤ ꯃꯊꯃꯣꯏꯗ ꯀꯦꯁꯣꯕꯨꯁꯨ ꯌꯦꯛꯈꯤ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯒꯤ ꯀꯇꯥꯗꯨꯅ ꯇꯦꯛ ꯇꯦꯛ ꯆꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯏ꯫ ꯖꯨꯂꯤ ꯃꯥꯒꯤ ꯀꯥꯒꯤ ꯕꯜꯀꯣꯅꯤꯗꯨꯗ ꯊꯥꯔꯤꯕ ꯑꯥꯔꯝ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯁꯤꯒꯔꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯄꯐ ꯑꯃ ꯆꯤꯡꯂꯒ ꯀꯥꯝꯊꯣꯛꯈꯤꯗꯨꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯦꯝꯃ,
ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯧꯔꯛꯂꯤꯕꯗꯨꯗ ꯖꯨꯂꯤ ꯁꯥꯎꯅꯤꯡꯅ ꯃꯃꯥꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯀꯂꯤꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯆꯥꯛ ꯆꯥꯅꯕ ꯀꯨꯝꯃꯣ, ꯅꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯂꯣꯏ ꯂꯩꯍꯧꯔꯦ꯫ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯖꯨꯂꯤꯁꯨ ꯁꯤꯒꯔꯦꯠ ꯑꯗꯨ ꯃꯈꯥꯗ ꯂꯪꯊꯗꯨꯅ ꯃꯈꯣꯡ ꯌꯦꯠ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯌꯧꯔꯛꯑꯕꯗ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯖꯨꯂꯤꯁꯨ ꯐꯝꯗꯨꯅ ꯆꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯥꯡꯁꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯈꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯂꯪꯊꯈꯤ꯫ ꯍ, ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯕ ꯊꯣꯡꯉꯤ ꯏꯟꯁꯥꯡꯅꯣ? ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯈꯖꯥꯏꯅꯥ ꯑꯃꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯈꯤ꯫